Thamoi Sengna Mathou Toujaba Loumee sing Leingak na Piba double benefit ki Kannaba Loubiu HAINA THOUBAL district ki deputy commissioner AHANTHEM SUBASH IAS na PHONG wapam asi ngasi Manipur Organic Mission Agency Momana Nongpok Organic Sinthalu Producer Committee Company Limited THOUBAL amasung Kakchinga Kutsam Naraga Mission Organic Value Chain Development for Northeast Region Phase 4 gi Makada THOUBAL district ki Hairok Part 2 Tingdom Pokta Nauna Saba Pambigi Marung Marang Amasung Pothok Chathok Sing Paisinpham Sanglen Collection and Aggregation Unit and Set Store Warehouse ani Hongnabi Matung Inna Sangaraga Loumee Miyamda Kuchinabagi Thoramda Saruk Yakiba DCA Subasna Loumee Singda Phongdo Kibani DC Subasna Makata na Hai Kibada Agriculture Department na THOUBAL District Asida Thambiriba Thajababu Aikoi Miyamna Manghandanaba Hotnabaga Loinana Department na Loumee Sing the Piriba Kannabakaya Phangpham Thokpa Loumee Sing na Phangnaba Hotnaminasi District Asida Laidiba Farmer Progressive Organization Kudingmak District Administration ga toina phaminaraga awat apata thokta sen tominasi hanadagi su paikhatjaduna lakli loinana awat apa kaya su yengsinduna lakli bani hana self help group haina lairamba kaya du ngasidi FPO haiduna laklabanina Thamoi Sengna thabak tawba kayadi hana chokhatpagi khudong chaba leirabani haiki ngasige thoramaduna Manipur Leingak ke Horticulture and Soil Conservation Manipur ki Principal Secretary Thaithunglang Pamai IAS MOBCDNAR gi Project Officer KHRE Nimaichan District Agriculture Officer THOUBAL J Prakash Khaidem Malemngan ba Mitai District Horticulture Officer amasung S Jasmarani KBK THOUBAL na President Member sing oina saruk yaki Purgi oina ekoi pilot project ama paikhat pada ekoi hairo si khangat piraga sida successful oini haina Tawirapasi ay hairo praja amasung ay district administration ki site gi aina department boina ahalo makta daina hagat lokjari department na district sida thambiri ba thajabadu ekoi mayam changaga manghan jaroi haibasima ay thamjage ekoi gi sida leiriba sir keno si FPO sing si ekoi yam toina ekoi gi ai gi level da sir ekoi quarterly ekoi monitoring tawjaraga moi gi Taba kamai tawri kholi je ko yang toina enotarga ma ko ya wata pass ko ya dum yengchen jabani sar ngami ma khai ko department ga tie up to nazaraga genuine noibo farmer amana magi yam chaw banate farmer na demand ko loan se si low ga daba lobi ning ba leiraga di approach to biro ikoi da ai sung soi soi dana ai masi pihan na ba ina 100% ai no hona gani hai basi mai assure to jage